Ngasi nungdan phongkiba pandangi pauksidagi maruiba pau khara khangachiraga miyamda khulo tamjige National Highway phangnadanaba kuki singna kampokpida IED pokai handina thong thadatnaba hotnaramle lengan heavy vehicle sapa thingjingkhibadagi pochei puba gari kya panduna leirei Maral leijadaba kuki da tainaba yaroi meetei na chathabani chennabasing cheirak pigadabani KSO Kampokpi district ki manung samba National Highway ani paringi Saprabaina Bazar amasung Kauburi Khagi marakta leiba country bridge thong ama ngarang numidang kuki ni chingnaba sakhangdaba singna IED pokai handina sauna ama atak tho alamle ngarang nungthilagi haugina sengmai nungthoba mamangda akanba lafam oikraba matung ngarang ahing nongyaida masakhangdaba singna thong adu IED sizinaduna ama atak tho angibani thaudo asigi matangda pressna phangba pawda Sakhangdaba singna country bridge aduda sakti laireba IED plan tawguna pokai lamba oigani hairi thaudo aduda country bridge adugi mafam ahumna sauna hoki adum oinamak thaudo aduda mi aso apandi yaukide country bridge da sauna ama ata thokpana maram oiraga imphal tholakadaba heavy vehicle singsa payadabana lambi paring asigi maya khangda panduna leiri amaramda essential service sauna gari macha singde adumak sathok chasin tawan ki hairi Police na thaudo adugi matangda case ama lakhotuna thijimbagi thabak chathakre hairi thaudo adu thokraba matung security force ke makhong thongba officer sing laktuna yengsingki thaudo thauji phawbagi oina thong adu kanana thugaibano haiba khangba ngamdri thaudo adu da chenaba miyoi phabagi pawleitri panba yabadi ngrang sekmai de maikai anigi marakta yamna sawno mai kamna bagi thaudo thokraba matung security force sangba yadana ba thong adu thugaiba oirangbani haina chingnari Ningsing bayai Bishnupur district ki manung samba phogoksa ikai awang lekai amadi kwakta ki marakta leiba thong amasu mamang sahi ki June thada Mahindra Scorpio amada IED haptuna pokai helaga thugainaba honabada miyoi ahum aso apanangkibani thaudo aduga mai leinana NIA na chenabani haiba MD Nur Hasan amadi Simairun kangte kauba miyoi ani phakibani NIA gi matung ina thong thugaiba thong adu Security moment apanba pinaba thawongi soro amani haina phongdokpa leikrabani amaramda thong ama ata thokiba aduga mai leina ngasi DC Kampokpina order ama thokuna ama ata thokraba thong asi mapum phana semjin drifau amadi driver tawba lambi ama sem drifauba National Highway ki paring thong asi landuna makhal amate gi heavy vehicle lanbada atingba thamkre aduma pu gari macha singthi chikching thoranga loyana lanthok lansin tawba yagani hairi thong achi semjinba amadi lambi driver tawbagi thabaksing subdivisional magistrate saito gamfelo na mafam aduda station tawguna yengsinnabasu khangankre nakal amaromda thong ama ata thoalamba thong adubu kuki student organization KSO Sadar Hill na akamamongda yaningdaba phongdorakli KSO Sadar Hill sa thadorak pachura amada National Highway da pompokai handida miyamgi chachok chachinda chawno khudongchadaba mayok nahanba asi miyoibagi lichat nate Thawong achi na Maral leijadaba kuki singda taishimba yaroi thawong achi khulai paiba meetei singna chathabani mari leinaba authority na chapchana thigatuna chenaba miyoi sing phaduna cheirak pigadabani haina taksilakli chahi khudingi me ahumbu amamba numit haina palal tawragani folks me ahum achi chahi khudingi oina amamba numit haina palal tawragani pikraba lamdam achigi chada humdra mathoi be refugee amadi illegal kuki singna makhoigi lam oigani Kukilen demand toriba si lamdam asida lariba yellow furuki miyoi singna yaba ngamloi haina Federation of Civil Society Organization Manipur Folks ki maikaidagi phongdorakli kawa boro makongda leiba Manipur Women Federation ki officer pamui singa ngasi unaba amada Folks ki president TS Mani hana phongdokibada mamang chahi ki me ahumda Manipur thugaiba pamba chingku ki narco terrorist singna maitai singda landaraktuna lamdam asida leiba miyoi Yangkai hemba mayum makai thadokuna lanjinahanba miyoi chani ki mathakta sikiba kaya ama na ngasi phawba thiba khangdaba nupi angang kaya amagi ije khongaunaba yum kaya maina tumna thadokibagi thawong asi Manipur gi puwarida amuba kalina taiduna lehauragani miyoi bagi lamcha chataba phatraba chingku ki narco terrorist singna tamthiraba thawong sing adu ningsingba oina malem pumbada makhoi gi phataba lichat adu khanganaba me ahum asi chai khudingi oina amamba numit haina palal tawragani haike loina numit achida lamdam chida lariba Manipur wo kamba pamba miyoi sing civil society organization sing maira paibi lup sing club organization sing amadi mahiroi sing na state asi khakta natana tonga tonga mafam singda amamba numit haina palal tawguna yumthong kudingda amuba machugi phiral sing khasi
नुमित असिदा लेखिद्रबा अथौबा अथौबीसिंगी मफमदा हाइकत लेकत तमदुना मियामगी ओइबा मिफम पांगथोकना लमदम असिगी अपुंबगी सक्तम मंगहंदना तुंग कोइना थमनबा करी तौबा याय हाना खनाहौसी ngasi makse chingkuki job furup ki miyoi singna mafam kiyada nomai kapsinbagi thabak chathariba amadi highway da ayet apan piriba sida center amasung state lengang lephangadabani aniyadaba mawongda changchilakliba illegal chingkuki singna tokhaiba administration gi demand tawduna lamdam asigi yellow furup singna miyot minai chatharakliba asi center amadi state lengang thingadabani tongaba administration gi demand asi folks amadi organization asiga saminariba tunga malup tara humdoina amadi Manipur miyamna yaba ngamloi haina TS mani haina makhatana phongdokhi Imphal jiribam lambida poche pusilakpa haukhre National Highway 37 Imphal jiribam lambida poche pusilakpagi numit 10 lepluraba matungda nongmagi changdaba yadraba poche pusilakpa haukhre lambi asida poche yawba amadi ahangba trucksing chathok chachin tawbagi thabak asi Coordinating Committee of Petroleum amasung Bar LPG Service State Level Coordinating IOCL Gap Manipur lenga ka yanaba ama puraklaba matangda poche pusilakpa asi haukibani lambi asida tha asigi taraka tarukta Tamenong District ki manung samba kaimai area da kuki metan singna oil amadi gas tanker da nomai kapsindana ama ata thoan ke bagi thodokta gi driver singna steering thodopaga loina matang kakna bandok kaugibani lenga ka yanaba purakpadagi poche pusilakpa amasung ahangba tata truck sing asidagi security ki akamba section thoranga loina chathok chachin haukibani masiga loina lambi asida Imphal dagi jiri tamna drug kuntraga taruk ngasi ayuk none lanthokre loina jiri dagi Imphal tamna lakhiba poche yawba truck samarom henbasu none lanthokune Imphal tamna lakre poche puba truck sing aduda LPG puba truck kungamanga petrol puba truck kun diesel puba truck taragamanga ATF puba truck taruk mix mari amasung essential commodity puba truck kuntraro yauri hadi handak pangthokiba Lok Sabha mikhala adu Manipur miyambu yonthopa democracy bu michathiyamba mikhalni ojoi malemda Manipur miyambu yonthopa democracy bu michathiyamba Lok Sabha mikhal ama handak pangthokiba mikhal aduma free and fair oihakide haina border politician okram joina phongdokre kawada leiba mahak masagi yumda ngasi pangmisinga unaba amada okram joina phongdokhibada mamangai dasu mikhal kaya thengnakre adubo hantak pangthokiba mikhal asigumba amukta tho ukidre masigi thaudang punamak lengang pugadabani khupu kharana tawningbada tawgina miyamgi hak matpada lengang tumini laisimba asimak laibak thibani machina maram oiraga karamba phalakani haibadu aruba oigani matungda amu hana thokana ba thabok lokhapam thoi haiki mahakna makha taraduna tha asigi tarak mapanda pangthokiba Lok Sabha mikhal gi ina Manipur parliamentary constituency gi free and fair kaya yamna oikibagi haibasi malem pumbada hangnaba wahangni warasim purakta leiriba isusingi marakta pangthokpa mikhal oibana matang matam chadaba mikhal haibadu oi machine istit asida machoi tariba furup singda amu henna machoi tahanba amadi violence thoknaba masa ohelli haiki loina istit asigi irang mara asida makhal amatagi kumai pangthokna lakhibani adubu Lok Sabha mikhal gi oinani laingangna law and order gi fibam fare haiduna ayaba loguna mikhal pangthokpani law and order fare security ki apkanba section thawon lakhale hairaga karamna pamdaba thodok thoalibano mikhal pangthokstringai mamangda khupfu kharana miyamda bothada bathorokna bakki hamagi thodok kya laikibani namfu gi mikhal kya pangthokpagi pautana ki matam maduda security ki maru oina state lenga ki intelligence kari tawraga leihawi maram maduna hanta pangthokiba mikhal asima miyamgi chimbul lakpagi mikhalni masigi thaudam punamak lenga kinatabra mathau taba presiding officer agent amadi candidate natana kanasu polling station da changba yadribani adubu khupu karana matau karabna tawningbada tawkhibano haina su ojoina makhata na phongdokhi